Connect News Media tabiriba singbu taramna okchari. Nakal amadana World Cup quarter final match ta France na Morocco bu 2-0 da maithiba piduna World Cup 2026 ki semi final match ta mafam kankre. Kylian Mbappe na first half da penalty kick goal score toba ngamkhidabagi mataida goal ama score tawki amadi Ousmane Dembele na team gi ani suba goal score tawki adubu atopa nakal amadana mamangi pre quarter final match ta thokiba controversy gi discussion hojik sukan na tongnari. Football da controversy ki wari anoba nate adubu Lionel Messi amadi Argentina gi oirabadi debate asi amuk hena loishin banaide 2022 gi Qatar World Cup ta hokiba referee gi michang mikhai naibagi discussion hojik 2026 FIFA World Cup ta amuk na hongna hokhre handaki maram asina Argentina na Egypt pu ahumani da maithiba pikiba pre quarter final match aduna oiri adubu match asigi matungda Argentina na mai pakibadagi hena discussion referee amadi video assistant referee gi discussion na taunari social media da Egypt amadi Argentina gi match amuk hanna sanabagi aranba rumor share taunari adubu wafam asigi official oiba confirmation leite sumnagi social media sensation gi damak information asi share taunari Argentina dagi maithiraba matungda Egypt mai hongna sauri mahangna maral asi siri madudi FIFA Messi bu World Cup tagi out ohenba pamde match ki yankai nipan suba minute ta Egypt ki Mustafa Jiko gi goal bu video assistant referee na foul piduna on field review gi matungda main referee Francois Lectessier na goal adu cancel tawki masidagi controversy hoki match ki matungda Egypt ki coach Hossam Hassan na serious allegation tawki Mangna haiki World Champion Argentina tournament asida makhata na leningli FIFA Messi bu makhata na chelhan ba pamli Mangna masi faw ba haiki madudi kaidonungda amuk hanna mahak World Cup yengloi maramdi tournament asida justice leite Argentina dagi maithi kiba matungda Egypt na referee da su target tawki amadi masi maral siki madudi match ta referee na adugumba decision kya lawki masina match pu onthokpada mateng pangki Egypt na masi lawki madudi referee gi decision gi maramdagi team na maithiba nangki match asida French referee Francois Lectessier na referee gi role lawki Egyptian Football Federation na referee Lectessier gi decision gi mayokta formal protest tawduna FIFA da contact tawki amadi French referee gi mayokta complaint file tawki complaint asida Egypt na controversial ni hairiba Egypt ki team gi mayokta lawkiba decision sing asigi inquiry tawnanaba demand tawki Federation na official oina masisu demand tawki madudi tournament asigi lemhoriba match singda French referee team bu lawthu u mahangna maru oina aranba tawki media reports ki matung inna controversy oiriba French referee gi performance ki review torgani amadi FIFA gi referee official ma ki technical performance official singi report amadi controversial video footage ki base da mahak World Cup asida makhata na thabak tawkhigadra natraga tawraroidra haiba lepkani adubu report amasi su hairi madudi complaint asi mai paktabasu yai maramdi kanagumba leba ama natraga member association referee body gi appointment da veto power sinaba yade maramdi masi FIFA referee committee gi jurisdiction makhada lei pumna maksigi mataida FIFA referee chief Parlogi Colina na hai madudi match mayam asi atenba matam gi manungda tawkhibana aran makhra yarum yai adubu referee mathangi match ki dama kanna honai mahangna hai constructive criticism yai adubu evidence yaudana maral siba yaroi Egypt ki complaint amadi demand sing asigumna mamangi FIFA World Cup ta su tawki adubu madugi maramdagi kanagumba referee amatabu lokthokide asumna 2002 da South Korea gi mayokta round of 16 match ki matungda Italy na Ecuador gi referee Viren Moreno gi mayokta complaint tawki mangna minute 35 gi extra time pi ki amadi masidagi Italy gi team maithi ki match asigi matungda mangna tournament asida match amata khongan khide adubu masi Italy gi complaint gi maramdagi tawkhibani haina FIFA na official oina clear tawkhide adubu pumna maksigi mataida FIFA kanagumba team amagi site lawi haibagi concrete evidence laite achauba tournament singda controversial decision debate ki topic oi adubu amato oiba manaba situation singda tongan ba decision urabadi wahang hangna bahaibasi mahusani
इजिप्ट की माइथी की बमतुंगदा डिबेट असी हानदगी हेन तौनरी हौजिक अर्जेंटीना की मैच खुदिंगदा रेफरी अमदी वीडियो असिस्टेंट रेफरी की डिसीजन की ममांगदा हेन कुपथन येंगलगनी वहां असी सुमनगी मसीदनी मदुदी मसी सुमनगी कोइंसिडेंस अमरा नत्रगा तसेंगना वर्ल्ड चैंपियन टीम अतोप लेबा की टीम सिंगदगी तोंगान ममियेंग येंगलिब्रा हाइबसिनी अदुगा रूल्स की मतुंग इना मखोई की मथक्ता इन्वेस्टिगेशन तौबसु हौख्रबा रेफरी सिंग की मथक्ता करिगुम्बा मराल लेरमलबसु मखोइना फंगफम थोकपा पनिशमेंट फंगनी अदुबु मखोई की मरमदगी अर्जेंटीना टीम अमदी मेसी दा मराल सिबदी लांगनी मरमदी मेसी न पिफम थोकपा परफॉर्मेंस मैच अदुदा पीख्रे अमदी मखा तारकपा मैच सिंग मांगदा सखतख्रे वीडियो सिदा ngasi gi di matang soi fawbadang thagasari